Arambai News Guwahati Maitelongi Pau Tabiribasingbu Yan Handumaktada Chingangbam Susitrani na Kurumjari. Hauzik Pungpam asi fawbagi oina maroiba samlapa pau khara longminarase. Tokhaiba Khalistan gi demand toriba 6 separatist political group Waris Punjab Degi Chief Amritpal Singh Dibuga Central Manungda Charahinbagi Khongjang Changsinkre. Adubu Dibuga District Administration na de Pawasi Aranbani Hairakle. Tawbagi di report asi Amritpal Singh Giloinabi Kirandip Kaur na claim torokpadagi yumpham oiraga sandorakpani. Phadok Singda hygienic oidaba achathak sing pizai hairakhibaga loinana jail gi cook na chak thonglingai hidak mana chai hainasu Amritpal na wakat thangalakli. Panbayai haukiba April kulhumdoi dagi Amritpal Singh Mathagasam gi Dibugar Central Jail da lairakli bane. Saparmana High School Lakipur gi headmaster amadi Lakipur Ahal Marup ki member soi biramba Oza Riazuddin Chaudhuri na khanghodana leikidabada Ahal Marup ki president Thoidingzam Dhirendra amadi Thoburel Ingudam Vinod na ningamdaba amadi awaba fongdorakli. Lubasina haukiba chahida malemgi Ahal numitta akhanaba senior citizen amoina Oza sibu ikai khumdaba utki hainasu Ingudam Vinod Thoburel na thadorok patirol amana makhatana fongdorakli. Ngarang Udharbon Jagannath Mandir da Ekhoigi Leipak Udharbon Mamang Leikaina Manipuri Kanbalup Makal da Lupalising Kun Manga Supna Manga Mateng Panglakre. Thoramadu Makalgi Special Invitee Dr. K.N. Chan, Convener Seram Herazit, Member Like Prakpam Karnasu Sarukyaki. Makal Sem Kibagi Matang da Dr. K.N. Chan Marik Jumba Paudam Amasu Tamduna Mayamda Tahanki. Maragasida Makal Nasinduna Lagliba July Mangagi Ayukta Wakat Mi Pamgadoriba Asida Maike Kiadagi Sogolakpa Lepalaitre. Ngarangsu Sribar Lokton Lake Kai. Maharaj Gambir Singh Memorial Committee Amadi Chandrapur Mera Paibi Loop, Badarpur Apunba Mera Paibi Loop, Ima Mera Paibi, Joypur, Borakhal Action Team Amadi Borakhal Mera Paibi Loop, Loinana National Highway Manipur Development Society Nasu Sogotpa Ulakle. Maragasida Manipuri Kanbalup Makalgi Mipam Ama Haukiba Jun Kunipan Kuman Club Lakipura Luki President R.K. Sanahalna Mipam Mapu Amadi Dr. K.N. Chan A. Nandababu M. Rina Amadi Yumnam Nadia Chan Atuba Mitung Sing Oiduna Pangthoke. Hauzik Manipur Thokliwa Irang Asibu Santi Purak Nabugidamak Lakliba July Mangada Manipuri Sing na Leiba Khul Sing the Pangthokadoriba Wakat Mipam Asigi Matangda Kupna Kananaduna Warep Kayamuksu Loki. Kun Singna Chap Manana, Maike Kyadagi Memorandum Ama, India gi President of Pishinba, Tonganba placard banner Amdi Chizaina Chingba Chaitokuna, Kun Kunda Yohanba, Habna Chingba Wari Kayasu, Loki Bagaloidana, Makalgi special invitee in a Mui Tarani Toibusu Kanke. Lubasana Sinduna, delimitation ki matangda, Lagliba July Tarada, Lakipura Miam gave Wakat Kungchet Ama, Chatpa Hainasu, Warip Loki, Haina, Convener, Seram Herazitna, Kangalakli. Malemgi apunba Maiti Lining Loopki Jora Khulda Leiba Maruloi Shangda Irai Lema Imagi Mafamda Hekat Lekat Tamduna Ira Thongni Thoram Pangthoki Bagaloinana Lubasigi Masaloi Shang Hozai Bisenpurasu Matam Sang na Chataduna Lakpa Sari Wasak Parehan Bagi Yankini Pansuba Thoram Lubasigi Luching Purel Saiwan Bakuman Gilamzing Makada Mioi Kara Maiti Koigi Inat Lining da Hanjilak Bagi Sari Wasak Parehan Bagi Thoram Pangthokre. Hauzik Manipur gi pauda. Oiragliba Manipur gi phibam ase tha ahum sujilakle. Manipur gi phibam lusilakpa loinana santi puraknabagi lambi center na yalaktabadagi CM Biren resign tongnabagi phirep laurure. Adubu ima event kayana hawraktuna governor da pisinaba purakiba resignation paper adu mullaga ngarang segaikre. Resign tongnabagi hotnarakpa du achoba drama ama oike. Nungthil pung amada governor gida chatuna resign tobagi wafam leirambani adubu maroina ima event singna luchingba miyamna thomjilaktuna resign toba chatpagi matam pung ahumda amu yeithorakhi. Chief Minister gi pham paiduna leiba chumdre haiba phirep lokibaga loina ngarang ayuk lengakta yawriba Council of Ministers sing MLA sing MP sing CM Secretariat ta kauduna maki aningba pamba phongdoki amadi masamaksu Chief Minister phamdagi resign torogani haina phirep lokhi. Media da resign torba yai haibagi pau mathang sandorakpaga ima event singna CM Banglo tamna thomjilakhi kaya amana governor yowagi lambida hipchinduna lambi thatki. Hauzik lariba phim asida N Biren CM phamdagi resign tawba yaroi haibagi kholau kyaga loinana CM gi get ta thomjilakhi.
Kagwa Maikairoomdagi lakpa miyam pulisna Kalimai mamangda thatnaba hotnaki Imphal Eastki Maikaidagi lakpa miyam Sanjen Thong amadi lamlongda aduga tidim paringdagi lak changsilakpa miyamna Kaisampat Thongkhongda thatnanaba hotnaki adubu arembada taki Nungthil pung amaga khajik helakpa duaida CM na pham thadokpagi cherol pisinba banglodagi thorakpa matamda miyamna mahakpu thatki miyamgi irang kansilakpadagi CM Biren amuk hanjinba taki Nungthil pung ani makhai muktarakpa matamda amukasu Minister Govindas Konthaujam El Susindro MP Leisemba Sanajawba yauna MLA kayaga loinana banglogi get thoraktuna miyamgi pukning phathanaba honaki Minister El Susindro na Governor da pisingadaba pham thadokpagi cherol adu loudspeaker sinaduna mayamda pathoktuna tahanki miyam maraktagi ima maira paibi Anina CM gi pham thadokpagi cherol adu mayam mamangda segai kibaga loidana phibam asida Minister Susindro na CM pham thadoklaroi lengaki maikaidagi santi puraknaba hotnagani masida miyamnasu mateng pangbiyu haizaki Minister MLA singnasu miyamgi apamba thabak oina pangthokani haibagi wafam sing phongthokhi asumna ngarangi drama adu loisinki Rahul Gandhi ki Manipur Khongchet ki aroiba numit ngarang ayuki pung mapan makhai muktabada Imphal International Airport tagi helicopter da paiduna Moirang lairiba Indian National Army Headquarter da chatlamki tungda Moirang College Relief Camp ta chatuna changjofam logduna lairiba miyoi singa thengnana unaduna wari sanakhi adubu masi nataba Moirang da hangliba masing yamlaba relief camp singdadi amata changlamki dre helipad tagi INA Headquarter phawba lambi gi nakanda Rahul Gandhi okadabagi ngaiduna lairiba miyamna mahaka wari sanaba phanghodabada ningba kainaki Chaurakna ayuki pung 13 minute kunmuk tabada helicopter da Imphal airport da amuk halakhi tobagidi Imphal da CM Biren resign toba yaroi haina Imai Bin Singh na irang horakpagi paw leibaduna Rahul Gandhi Moirangdagi yamna thuna halakpa oiramgani thajanari Nagalamarom da Rahul Gandhi na ngarang nungthil mahakna leriba Imphal hotel da kokomi yauna lamdamasigi tongan ba civil society organization singi luchingba sing intellectual group United Naga Council Peace Committee gi luchingba singasu unaduna wari sanakhi Khwairaman Kaithil Imalup singi luchingbi Taratarukasu Paminaki Mitei Pangal singi Apex Body gi luchingba singasu unaduna wari sanakhi wari sanarba matung nungthil pung ama makhairom tabada Manipur gi governor gasu unaramki amadi tungda direct Imphal airport tamna chatki Maragasida Manipur gi hanagi CM amadi Congress luchingba Okram Ibobina hogzigoriba Manipur gi fibam asiga mari lenana yamnamak pendaba ningamdaba phongdorakre Asigumba makhalgi dictatorship asina kari karambano aikhogi democracy gi maraiba kari oigadoribano hairakhi Rahul Gandhi ki political visit amadi Manipur da thokliba irang asina sokhallaba micham miyamga wari sanabada athingba thamliba sing asigi matangdasu mahakna pendabagi wafam kaya phongdorakhi Kuki militant sing na chatharakliba mihad mipun sing asibu thingnanaba BJP lengang asigi minister amadi MLA sing Delhi da chatuna prime minister yauna center gi atai luchingba singa unaduna tangdangba phirep ama lawgodabani haibagi dabi toraduna Manipur da lairiba kaithel sing numit mangani sintha lepagi warep lawkibaga loindana rang khwairamban kaithel phamba lepki khwairamban kaithel tanatana singjamai kaithel kwa kaithel kongba kaithel lamlong kaithel na chingba greater Imphal gi kobida lairiba kaithel singsu ngarang amata phamnaki dre Imphal sahar amadi akoibida lairiba dukan singsu thong lonaki Maring Phurup ki loop sing habadi Maring Uparap Assembly MUA Maring Students Union amadi Maring Napuya yengalamna Thobal district ta hangliba relief camp sing Hairok Higher Secondary School Lamding Higher Secondary School amadi Wangjing Kodompokpi Sports Complex ta hangdokliba relief camp sing da chana thaknabagi potlam sing tengbangkre MUA gi president K Yaima Maring na haikibada relief camp sing da award pa leiramgani haibagi tengbang sing asi piba nachade chingda khundariba mayamba amoina tawpham thokpa du tawjabani ima ibel sing thamoi phathabiu haukiba me maridagi hauraga waitho Funeral Baptist Church da numit khudingi pungkhayama प्रार्थना तौदुना लमदम असिदा शांति हंजिन्नबा मपुदा नुमित खुदिंगी खुरुमजरी हाइनसु यामनमक पुनिंग नुंसिना फोंदोरखे
Khongjomda leiba Thobal district ki BJP office miyamna thugaiduna ngarang mai churamle ngarang nongalamdai chawrakna pung ahum rom tabada maikai ahum dagi thomjilakpa masing yamna miyamna BJP office ki gate office ki koibada leiba security bunker sing amadi security na zinaba Scorpio masu thugairamki BJP office ngak senaba leriba CRPF personnel singna tear gas kaptuna miyam tan khaiki Wangjingda leiba BJP Wangjing 10 tha mandal busu masing yamna miyamna thugainaba honaramki Office ki che chang kaya furniture amadi BJP ki phiral sing mapalda puthokhtuna mai thadoklamki wire ko electronic channel amada tha sigi habadi hawkhiba tha habadi June gi taramari amadi taramanga da sandokhiba interview amada mijay community amabu lan uhankhiba thong adubu yamna kanna yaningdaba phongdokladuna Laurembam cha Samrendra Kauba Amana complaint Thangalakpadagi interview sida Lana Pakumpi ki Hariba Cookie Women's Forum ki convener Mary Grace Joe Amadi Cookie People's Alliance ki co-founder Wilson L. Hangsing Kauba Miyoi Aniasigi Matakta Chief Judicial Magistrate Imphal East na Lagliba July Kunmarida Court Karaknaba Saman Thakre Hauzik Atopa Pausingda Mizoram na ngarang puari oiraba Mizoram Peace Accord ki chahi 38 subagi thoram pangthokre Guwahati ki satellite channel amada akhanana wangang laduna taunakhiba Peace Accord adu lebak sigi tanatana malem pumbagi oina su khudam changdam oihoragadaba amadi time tested agreement ni haina Mizoram gi CM Joram Thangana phongdorakhi Panba yai English ama chamapan marphutaru ki June thada taunakhiba Mizo Peace Accord asina state asida chahi kun hena muknaduna Lakiba du Lushin Kibani. Aroibada Nasiki Tentak Maroiva Pau Kara. Allopathic doctor Singamadi dental surgeon Singi Oinadi retirement is Hangdokan Kribasu Ayurvedic doctor Singi Tabaktagi Potabagi Chahid Humpu Oina Adumak Lehanava Asam Lengaki English in Tara Tarukta Logi Warib Adubu Singnaraduna Tarakiba read petition Kaya Guwahati High Court na reject Okre. Lagliba September Kuntra India vs England warm-up cricket match Guwahati da sanarakani. Chayol taruki manung da Transgender Welfare Board semnanabagi thorang yangsilhanaba Guwahati High Court na Assam lengakta directive pirakre. Manipura internet ban tauba lagliba July manga fauba amukasu sangdokhankre. Manipura leriba school sing mausagum amuk class hongnanaba June 18 da thokiba order du July Pan Pauba Yitokre, Department of Education Schools, Manipur Gimakada, Journal Education Officer Singna, Marilina Action Local Pinabasu, Hirakli. Nagaland BJP gi ally Oriba, ruling Nationalist Democratic Progressive Party, NDPP na, Uniform Civil Code Chanahanba Yaning de Hirakre. Ain Asina, India gi minority community sing amadi travel miyam gi freedom amadi right ta negative impact pigani Hairi. Meghalaya gi CM Conrad Sangmanasu Uniform Civil Code USC concept asi diverse nation ama oibagi India gi wakalon adugi mayokta chatli hairakli panbayai lagliba parliament mifam asida Uniform Civil Code implement tongnabagi bill ama modi lengak na khanari haibagi report ama lakli bane Meghalaya gi CM amadi NPP Chief Conrad Sangmana Manipura President's Rule thambagi matangda hangnarakhiba wahang kaya gi paukhum piraduna ahongba ama puraktringaida mangjungnana center na yamnamak cheksinna review tohogadabani hairakhi yamnamak maruiba political development amoina party chairman Perdud De Barmana luchingba opposition Tipramothagi mihut khutpu ama Indian Home Minister Amit Shah unanaba ngarang Delhi pangkhre Delhi metro da passengers singna You bottle puba yaragani adubu sildi thugairoi hairi adubu bottle adu passenger amamamna ani khaktamak puba yari State Disaster Response Fund gi makhada state lengak tarama panda lupa crore lising taruka chamaga maudra mari release tawgi ayaba Home Minister Amit Shah na pikre Prime Minister Narendra Modi na bilateral mari loinana regional amadi global issue kaya gi matangda Russia gi President Vladimir Putin ga phone gi kuthangda wari sanakre adubu Manipur gi matangda di hojik so dumak tumina lekthokle Windsor Southeastern England da pangthokiba UK India Awards ta legendary boxer Mary Kom bu Global Indian Icon Award piduna ikai khomna utkre
इंडियाना ईरान बु माइथिबा पीदुना निपान सुबा एशिया कप अमदी चैंपियनशिप टाइटल लौख्रे इंडियाना यूएन सिक्योरिटी काउंसिल रिफॉर्म तौबगी थबक थेंगथबगी पेंदबा फोंदोख्रे यूक्रेन की प्रेसिडेंट जेलेंस्की ना टॉप मिलिटरी कमांडर सिंह द यूक्रेन की अवांग थंगबदा लैरिबा मिलिटरी बेस सेक्टर बु मपांगल कंखत हनबा हाइख्रे बेलारूस रशियन मर्सिनरी लुचिंगबा येवजेनी प्रिगोजिन थुंगलखिबा मतुंगदगिदी यूक्रेन की नॉर्दर्न मिलिटरी सेक्टर की मपांगल कंखत हनबा टॉप मिलिटरी कमांडर सिंह द हाइख्रे यूके की एनवायरनमेंट मिनिस्टर जाक गोल्डस्मिथ रिजाइन तौख्रे प्राइम मिनिस्टर ऋषि सुनाकना गोल्डस्मिथ की रिजिग्नेशन लौसिनख्रे चाइनीज फॉरेन मिनिस्ट्री ने लागलिबा जुलाई मरीदा इंडियाना युम्बोइदुना पांगथोगदोरिबा सांघाई कोऑपरेशन ऑर्गेनाइजेशन गी मथंग चेयोल की वर्चुअल समिट चाइनीज प्रेसिडेंट सी जिनपिंग सरुक यागदौरी अमदी नेपाल की सुप्रीम कोर्ट ना सेम सेक्स मैरिज कपल ना लीगली रजिस्टर तौबा यारगनी हाइख्रे पनबा याई नेपाल की पार्लियामेंट ना हौजिक फाउदा सेम सेक्स लुहोंबगी आइन सेमद्रिबनी मरमदुना सुप्रीम कोर्ट की ऑर्डर असिना LGBTQ की मियोइसिंगना मखोइगी लुहोंबा लीगली रजिस्टर तौबा ngamlagani ngasi nadi Arambai News Guwahati da maitilongi pau sandokjaba matang solution jabaga loinana tabiriba singbo amkaso hanna khurumjari